Security Force Ngarang National Highway 2 Lambi Paringda Sen Khaibada Chennaba Meeoi mari far hairi Kangpokpi District ki Bimparau dagin haiba Meeoi mari asi KNF gi Meeoi amagi makada thabak tokbani hairi Faraba Cadre Sing adudi Lungau Sam Kipjen Jahi kun mapan Letmilan Kipjen Jahi kun manga Sarmilau Tuboy Jahi kun mari amasong Thanggolung Kilong Jahi kun taret ni Makoi mari dagi 4-wheeler ani mobile phone ahum cover yauna wireless earpiece ama sale oina lupa chani panga changwa yangkai amadi puma bag ama phagapangam ki hairi Security Force Ngarang Kamjong District ki Saset Police Station ki manung chana leiba Indo Myanmar border 114 amadi 150 ki manakta leiba Kutur Village tagi ana thingkaba lalhoro PLA gi Meeoi ama fare hairi Faraba Meeoi adudi Saiko Mahesh Singh Jahi kun humdoini mangon lagi pistol ama 9mm gi maru taruk Chinese grenade ama radio set ama amadi mobile phone ama phagapangam le hairi